ꯑꯍꯥꯟꯕꯗ ꯄꯅꯝꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯕꯤꯖꯦꯄꯤ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯇꯣꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕꯒꯤ ꯌꯨꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯕꯤꯖꯦꯄꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯃꯇꯝ ꯈꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤ MLAꯁꯤꯡꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔꯒꯤ ꯇꯦꯔꯥ ꯁꯒꯣꯜꯕꯟ ꯔꯣꯗꯇ ꯂꯩꯕ ꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ MLAꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯉꯔꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KS ꯏꯄꯣꯝꯆꯥꯅ ꯖꯣꯏꯟꯠ ꯀꯟꯚꯦꯅꯔ ꯑꯣꯏꯗꯨꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯅꯧꯕ ꯆꯦꯔꯣꯜ ꯑꯃꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯅꯣꯇꯤꯁ ꯊꯣꯛꯂꯛꯈꯤꯕꯅꯤ ꯖꯣꯏꯟꯠ ꯀꯟꯚꯦꯅꯔ ꯑꯅꯤ ꯑꯁꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯃꯤꯐꯝ ꯑꯗꯨ BJP MLA ꯈꯔ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯥꯎꯟꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ MLA ꯈꯔꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯥꯛꯄꯗꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯛꯇꯅ ꯌꯩꯊꯣꯛꯂꯦ ꯍꯥꯏꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯤꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯕꯤꯔꯦꯟꯅ ꯁꯦꯝꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯔꯤꯑꯣ ꯑꯃꯗꯤ ꯑꯇꯣꯞꯄ ꯏꯁꯨꯁꯤꯡ ꯈꯟꯅꯅꯕꯅ ꯃꯔꯨꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯣꯏꯈꯤꯕꯅꯤ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯤꯐꯝ ꯑꯗꯨ BJP ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯁꯃꯤꯠ ꯄꯥꯇ꯭ꯔꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯍꯟꯒꯅꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ BJP MLAꯁꯤꯡ ꯂꯥꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯗꯒꯤ ꯌꯩꯊꯣꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯔꯦꯟꯅ ꯁꯦꯝꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯊꯝꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯂꯣꯏꯅꯅ BJP MLAꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯊꯨꯕꯗ ꯂꯨꯆꯤꯡꯕ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯒꯗꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ PR ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯄ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯏꯪ 1997ꯒꯤ ꯃꯅꯤꯄꯨꯔ ꯃꯥꯖꯔ ꯏꯒ꯭ꯔꯤꯃꯦꯟ ꯆꯠꯅꯕ ꯌꯥꯗꯕ ꯏꯒ꯭ꯔꯤꯃꯦꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯒꯗꯕꯅꯤ RPF ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯏꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯆꯠꯅꯕ ꯌꯥꯈꯤꯗꯕꯒꯤ ꯃꯔꯝ ꯈꯟꯅꯗꯨꯅ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯤꯃꯥꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯀꯤ 96 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯦꯛꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ MM ꯉꯧꯕꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯣꯏꯅꯅ ꯂꯣꯏꯂꯝ ꯄꯣꯠꯂꯨꯝ ꯄꯨꯍꯜꯂꯤꯕ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ 1949ꯒꯤ ꯃꯅꯤꯄꯨꯔ ꯃꯥꯔꯖꯔ ꯏꯒ꯭ꯔꯤꯃꯦꯟꯒꯤ ꯁꯥꯏꯟꯕꯣꯔꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯁꯤꯗꯣꯛꯀꯗꯕꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯅꯒꯗꯕ ꯃꯑꯣꯡꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯏꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯆꯠꯅꯕ ꯌꯥꯗꯕ ꯏꯒ꯭ꯔꯤꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯏꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯆꯠꯅꯕ ꯌꯥꯈꯤꯗꯕꯒꯤ ꯃꯔꯝ ꯈꯟꯅꯗꯨꯅ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯧꯍꯣꯜꯂꯣꯞ ꯑꯁꯤꯒꯤ ꯑꯦꯛꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ MM ꯉꯧꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯅꯤꯡꯇꯝꯅꯕꯒꯤ ꯂꯟꯖꯪꯁꯤꯡꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯤꯈꯥ ꯄꯣꯜꯂꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯅꯤꯡꯇꯝꯅꯕꯒꯤ ꯌꯧꯋꯣꯜ ꯏꯍꯧꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯧꯅꯥꯒꯤ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 1967ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯔꯤꯚꯣꯂꯨꯁꯟ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPF ꯁꯥꯐꯣꯡꯂꯛꯈꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯂꯨꯞ ꯀꯌꯥꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯌꯧꯋꯣꯜ ꯂꯟꯖꯪ ꯑꯁꯤꯕꯨ ꯑꯅꯧꯕ ꯃꯌꯣꯟ ꯑꯅꯧꯕ ꯈꯣꯡꯍꯧ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯋꯦꯁꯤꯌꯥꯗ RPF ꯁꯥꯐꯣꯡꯂꯛꯈꯤꯕ ꯈꯨꯝꯑꯣꯟ 94 ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯑꯈꯨꯕ ꯑꯃꯗꯤ ꯑꯔꯤꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯃꯥꯔꯛꯁꯤꯁꯇꯣꯡꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯃ ꯂꯩꯔꯕꯇꯗ ꯆꯥꯎꯔꯕ ꯌꯦꯛꯅꯕ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯌꯧꯋꯣꯜ ꯄꯟꯊꯨꯡ ꯇꯝꯅ ꯃꯥꯏ ꯄꯥꯛꯅ ꯂꯝꯖꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯤꯚꯣꯂꯨꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ RGM ꯃꯨꯊꯠꯂꯒ RPF ꯂꯤꯡꯈꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ PLA ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯗꯨꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯂꯤ ꯌꯧꯋꯣꯜ ꯂꯟꯖꯪ ꯑꯁꯤꯗ RPF PLAꯅ ꯉꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯁꯔꯨꯛ ꯌꯥꯔꯛꯂꯤ ꯃꯁꯤꯒꯤꯗꯃꯛꯇ RPFꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ ꯅꯤꯡꯇꯝ ꯂꯟꯖꯪ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯕ ꯂꯝꯕꯦꯜ ꯑꯁꯤꯗ RPFꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯍꯨꯝ ꯂꯩ ꯑꯍꯥꯟꯕꯗ RPF ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯂꯝꯖꯤꯡ ꯄꯥꯔꯇꯤꯅꯤ ꯑꯅꯤꯁꯨꯕꯗ RPFꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯑꯆꯨꯝꯕ ꯃꯔꯝ ꯑꯁꯤꯕꯨ ꯊꯥꯖꯩ ꯑꯍꯨꯝꯁꯨꯕꯗ RPFꯅ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜꯗ ꯊꯥꯖꯩ ꯂꯣꯏꯂꯝ ꯂꯝ ꯂꯩꯉꯥꯛ ꯃꯈꯥꯗ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ
Saitheng khangduna leiriba miyam punamakpu lanjang asigi asengba pangalni haina RPF na lawi. Manipur sahi lisingani hena maning tamna leiramlaba leba amani. Leba asi oiraknaba amasung asigi ningtamba laknaba honabada lamdamsida khundaminariba furupsing amasung kanglupsingna tengthang kyarakta thawai kattuna lakrabani. Anisuba lanjau loiduna malemda loiramlenga kintarakpa matamduda Asia lamdamgi oina democracy amasung ningtambagi anauba khongsat amada Kumaba Horamlaba leba amani adoba Manipur gi maning makha tambi gi wafam asi India gi loilam sagatpa amas matung ilibasingna matam pumbada lan uhonana bohotnaraga lakhi RPF PLA gi khulai paiba khongjang sangsilakpa ga loinana loilam mapu amasu makoi gi hunginbasingna Manipur gi maning makha tambi gi wafam asi miyam gi wakhalda gi thapna laikhinaba yawol luising mamodi ihawasibu tuan Ningthou amasu wan tokpi duna lakhi loilam lenga ki matamna asum haujalakpa aduga leibak mayamgi punsina nongmonomgi sothaba soksinba henjalakpa galoinana Delhi amasum makoigi tunginbasingna lan haubana maram oiduna Manipur ingtappa leitabana sakhatpa purakpa yadri haiba propaganda siputhoraki yawol ihaubu lan uhonanaba masum ihausibu lakshinba ngamle unaba serendra gi drama kya stoki adobu yeknabigi Sirol singa sina makoigi aranba singa madi maithi bagi maikum kopsin badi ngamkiti hairi matang atopa paw mana laisram malengan ba hat persina ba miyoeni police na wanted lakthokre moyang kampu awang lekai ni laisram malengan ba allies thaunau sei taraga mangabu tha sik taraga nungthul pung taraga ni thui makai ta pa matamna nongmaina kap to hat persina ba Misel oikrapa miyoeni ki mathakta Manipur police na wanted lakthokre Manipur police na miyad asiga mari lainana wanted lakthokraba miyoeni edudi Tiger Camp Village Sakolmangda leiba thangjam thongamba maitei sei kungatur apokpa TS Sunil maitei amasum Lamboy khul makhalekai Sakolmangdagi hoining subam poirengan be allies Amitlang sei kuntragam tu apokpa ibohni Hairiba miyoeni asigi mari makong takpa ngama miyo de sapsaba reward pigani haiba galoinana makoigi mari makong Impal East ASPG control room number 7085368633 da pau pibirangna ba Manipur police ki mekari ki khalakri amaromda hairiba miyoeni subusangju pampira ma miyoising BNS A ki section 249 amasum UAPA A ki section 19 gi phaduna makoigi matak sapsaba action lakutkani hairi Ningsing miyabda laisram malem nganba buhat persina mamiyoeni masak maming sapsana khangma ngamba galoinana atopa matamna makoi phagana habigi thajaba Manipur police ki mekaidigi miyarasigi matana CM ki GSC imung manung amasu laikai club ki miyoising thajaba pirakpadigi zinim smoke tagi laikhidraba malem nganbi ki haksang lawduna aroiba mathom ngam pangthokibani GSC ki mekaidigi asiba haksang lawraba miyar asida sienabasing phadriba phawba GSC dagi demand handokpa lairu hena phongdokhiba galoinana miyoema bu minungsi amata laitana sanga harpagum harpagi thawongsi makhatana muhana sathabiginu haina su GSC ki mekaidigi apel tokibani Manipur top channel ki mekaidigi maruebi ipausing miyamda thamjari hanbada kangla pawdagi lakusaraga wathoki huahauge asumaran khanglabadi woroisin purakpa ngamani Manipur wathoki woroisin purakna bahonabada wathoki horakpham khangbagi tangai phatabalai kanana kari maramgidamak irang haholakibano haiba khanglabadi woroisin purakna bahonabada araiba pambai oigani nakalani gi muknabagi woroisin purakna ba mayai leptana wayel sathariba lengakna nampu sizinaba madi asan mira naibagi thawong sathaba tarabadi tungkoiba woroisin purakpa ngamloi nakalani magna wathoki asum aran thidoktuna khongpham khara handokna mathoktai Thawong Thausilasigi Mahuta Mara Laibana Kaladugi Matakta Logueva Pipam Topus Sarak Pirabadi Tungkoiba Warishin Purapangangani Sahi Ani Mapung Pazilaglaba Ita E Naitaba Mikap Mirau Kolna Nilaba Watwasi Kumza English Singaniga Kungo Humdagi Me Humda Sin Kuki Zau Kangluki Mioishina Mitai Miamgi Matakta Atamna Landara Kibadagi Tolakibani Landarak Libasi Kuki Kanglupna Matam kyagi mamangdagi sagalakib Manipurgi apun saktam thugairaga kuki singgoiba laibak zalengam natragana tokhaiba lengak semba haiba manglan mangphaunanaba hotnarakibani sen kuki zauna lisang sin sagalakiba aronba khujul thaurang zalengam phailna yelhomi mitei singi puwari semdoktuna kuki singna yelhomi oinaba honaba ladmilon semdoktuna makhoigi londa maming thonba Anauba khulsing lingkhat pa yauna miyambu mayai kaba sinjakta irak na hannaba popi pambi thaba madi drug lalonduna
ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯂꯝꯈꯩꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜꯁ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤ ꯖꯧꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯧꯍꯜꯂꯨꯞꯁꯤꯡꯅ ꯅꯣꯡꯃꯩ ꯁꯨꯡꯀꯥꯞ ꯀꯥꯞꯅꯕ ꯇꯧꯗꯨꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯏꯂꯤꯒꯦꯜꯁ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯅꯥꯔꯀꯣ ꯇ꯭ꯌꯨꯔꯤꯁꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯂꯣꯡ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯈꯪꯂꯛꯈꯤꯕꯗꯒꯤ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯑꯣꯏꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯂꯟꯖꯪ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ IAOP ꯆꯠꯅꯍꯟꯕ NRC ꯆꯠꯅꯍꯟꯅꯕ ꯊꯧꯔꯥꯡ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕ ꯂꯩꯉꯥꯛꯀꯤ ꯔꯤꯖꯥꯔꯚ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁ ꯀꯣꯛꯊꯣꯛꯄ ꯌꯥꯎꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯕꯅꯆꯤꯡꯕꯁꯤꯡ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯕ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯀꯨꯝꯖꯥ ꯏꯪ 2019 ꯂꯥꯟꯗꯥ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ ꯂꯥꯜ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2018 ꯍꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯂꯣꯡ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯉꯟꯈꯠꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯈꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯂꯂꯣꯡꯁꯤꯡ ꯑꯗꯨ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯦ 3 ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯆꯦꯛ ꯇꯧꯅꯕ ILP ꯆꯠꯅꯍꯟꯕ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯆꯠꯊꯔꯝꯗ꯭ꯔꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯑꯅꯧꯕ ꯈꯨꯜ ꯁꯦꯝꯒꯠꯄ ꯊꯤꯡꯉꯝꯗ꯭ꯔꯕ ꯑꯃꯗꯤ NRC ꯆꯠꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯏꯂꯤꯒꯦꯜꯁ ꯃꯥꯏꯒ꯭ꯔꯦꯟꯠ ꯂꯝꯃꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯈꯨꯄꯥꯝꯅꯨꯡꯗ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯂꯩꯉꯥꯛꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯦꯞꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯋꯥꯌꯦꯜ ꯆꯠꯊꯔꯤꯕꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯇꯤꯌꯣꯔꯤꯁꯤꯡꯕꯨ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩꯔꯤꯕꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯥꯕ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯑꯆꯨꯝꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯗꯨꯅꯇ ꯂꯩ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯂꯛꯄꯁꯤꯡꯅ ꯑꯇꯣꯞꯄꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥ ꯆꯠꯊꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯔꯥꯟꯕ ꯁꯤꯡꯅꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯥꯡꯗꯣꯛꯂꯒꯅꯤ BC ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯣꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯈꯤꯕꯒꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯟꯖꯥꯕꯀꯤ BC ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯟ ꯍꯖꯥꯔꯤꯀꯥꯅ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯈꯠꯂꯤꯕ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯁꯤꯡꯊꯥꯈꯤ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯦꯆꯤꯞꯃꯦꯟꯠ ꯄꯨꯔꯛꯇꯨꯅ ꯔꯤꯖꯟ ꯑꯁꯤꯒꯤꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯈꯤ ꯁꯦꯟꯠ ꯃꯦꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯐꯥꯔꯃꯥꯁꯤ ꯇꯦꯂꯪꯒꯥꯅꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯍꯦꯗ ꯗꯣꯛꯇꯔ G. ꯃꯥꯔꯤꯌꯥꯄꯥꯅ ꯐꯥꯔꯃꯥꯁꯤ ꯏꯗꯨꯀꯦꯁꯟ ꯑꯃꯁꯨꯡ ꯔꯤꯁꯔꯆꯀꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯍꯦꯜꯊ ꯀꯤꯌꯔꯒꯤ ꯂꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯐꯥꯔꯃꯥꯁꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯥꯔꯃꯥꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯑꯒꯔꯇꯂꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯤꯂꯤꯃꯪꯀꯥ ꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯃꯗꯤ ꯗ꯭ꯔꯒ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯂꯝꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯂꯣꯏꯅꯅ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯂꯝꯗꯝ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯁꯤꯡꯊꯥꯈꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯁꯥꯏꯟꯇꯤꯁꯠ ꯗꯣꯛꯇꯔ ꯑꯔꯤꯟꯗꯝ ꯆꯧꯙꯨꯔꯤꯅ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯥꯏꯟꯁꯀꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯏꯟꯇꯤꯒ꯭ꯔꯦꯇꯤꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜꯒꯤ ꯂꯝꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁ ꯌꯥꯎꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯔꯤꯕ ꯏꯗꯨꯀꯦꯁꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BC ꯄ꯭ꯔꯣꯐꯦꯁꯔ N. ꯖꯣꯏꯀꯨꯃꯥꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯇꯨꯡꯗ ꯄꯥꯏꯈꯠꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯏꯗꯨꯀꯦꯁꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ
loinana private university ama oiriba khongnang thaba university gi makhada medical college ama athubada hangdoklagani medical college asi pp model da hangdokna ba sem saba ayamba loiri Manipur gi hauji oiriba tangdu leita daba phibam masina maramoiduna medical college asi hangdokpada thindhabani airi Mapo kumon thoram gi saruk am oina nomi gi oiba physiotherapy camp ama supangtoki camp aduda Kolkata dagi orthopedic physiotherapy ki specialist doctor Sajal Sen saruk yaduna pangtoki Mapo kumon thoram adu khonang thaba university gi registered doctor Atom Sunil Singana board of thank duna mapo kumon thoram adu loisinki Amaromdana masa halaga masa sijanaba hotnaramli Yamna tangna thokpa thawdo amu oina ngasi Thawbal district ki manungsana Khongjom police station konba Khongjom Singtham maning laikai da masamangna poksabi sahi taruk sudribi masanupi mangak samna thangna lenduna halaga thang adu magna mathanta mabukta thinjinjaduna sijana bo honabadagi laikanakri masanupi bu halaba matung masa matamda sijana bo honarambi mama du hauji aruba phibamda Rasmi district operation toraba matung ICU da thamduna laikanari Police lagi phangba pauna hai thawdo singa se yu anganba pung taruk rom ta ba thokibani laikhidrabi sahi nauribi anga adugi maming Singtham Malani kawi mama adugi maming na Singtham ongwi Priyadarshini kawi sai kunthra rom suri Priyadarshini ki mapuroiba Singtham Premjit sai kunthra gatre Indo Tibetans Border Police ITBP gi inspector oina nifugu taruk suba battalion gi personal oina hauju India amadi Afghanistan gi lonabada posting ta aduna leibani thawdo ro thokhibagi ikan kanadana soklaba mama amasu masanupi adu Thawbal district hospital pukhatpada masanupi adudi shina purakle haina doctor singna khangalaki mama aduna Imphal da leiba hospital da makatana leyengnaba pukhalaki anga adugi thawa yaudra bhaksang adu forensic science team na inquest toraba matung Jawaharlal Nehru Institute of Medical Science Jenimski Medical Sangda thamkhre thawdo osugi matangda Khongjom police station case ma lokotunu thigatpa hokre thawdo thopam dagi phangwa paw gi matung ina handak marak Priyadarshini yamna toina kiba khangbagi gi phibam ama lerakhibaga loinana yamna toina manglakna badigi tumba matamda mon makhara thang suri thami hari nami khrani gi mamangdagi Priyadarshini gi apokpana hehek sangduna leibaga loinana ngarang numitangsu lai khorumbagi thoram pangthoki haina palladuna thawdo thopamdagi pauna hai ngarang ayuk mohaki apokpana masanupi tumba hautoklamlaga thangnana leiba yumda sangkhringaida laubagi makhon tanarakpadi imungi miyoising chensinaki imungi miyoising chensinarubada Priyadarshini suri pairaga leblaga leiramki amadi maki piglibi masanupi mangakte lenkibagi I tadun leiramki hairi Mata wadu da kiman madigi thang adu thamu haina laukhi madi matai na sensilaktuna anga adu lokhalaga mapana puthorakpa matamda Priyadarshini na thololaga anga adu da tawribadu mahaknani masanupi bu kanbiyu hairaga tu tharaki haina uhawbusingna phongdorakli maki mabukta thangna thinduna leiramaga loinana mama masa animak Thawbal district hospital pukhalakpada masana shiraga mama na Thawbal district hospital dagi makhatana leyengnaba Imphal da pukhi hairi Makasa tharak poina to papam Israel na Palestinians detainees sing thadok pagi thabak yai thokle PM office ceasefire yanasi gi makara thang janumite thadok pam thokpa Palestinians prisoners sing thadok pagi thabak Hamas na ihen ba khosti sing thadurak triba phawa yai thokle haina Israel na numaizu numi angan bada lak thokre Hamas na thang janumi ki angan bada hostage taruk thadok laba matungda Israel na Palestinians detainee Satrukka kunlom thadokani haina thajanarami hostage taruk odu phase ahum leiba yanasi gi ahanba phase thadokadaba ahingba hostage singi final base ni adomainama Israel gi Prime Minister Benjamin Netanyahu gi office na statement amada haiki thangjanumita Palestinians detainees sing thadokadaba du mathangi hostage sing ikaiba pibigi thoram sing yaudana thadoktriba phawba panthanaba phirep laure Hamas amasum Israel animagna sanphasingbo propaganda gi damak sijanabagi amana amabu moral siri Hamas na hostage sing stage ta puthoktuna ulli duga Israel na Palestinians prisoners singi lik amasum t-shirt sing karem kathaina bigi warol singi Gaza da puna hostage humfuga humdoi leiri amasum khogi manungda tangkha hena sikri haina lawi haina Israel data da hairi nakalani gi ceasefire tamangamdaba phibam amada leiraba phawda Hamas na thangsa numita thadokam thokpa Israeli hostage taruki manungda manga hana thadokuna Gaza da tungan ba thoramani da Red Cross ki khutasinaki mamai khumba nongmai paiba Hamas ki fighter singna makhoi